ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯦꯟꯇꯔꯁꯨ ꯂꯩꯔꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠꯁꯦ ꯁꯣꯁꯦꯜ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯂꯣꯏ ꯄꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯃꯣꯏꯅ ꯅꯍꯥꯟ ꯇꯥꯡ 4ꯗꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯑꯃꯨꯛ ꯍꯥꯡꯉꯦ ꯍꯥꯏꯔꯦ ꯆꯠꯄ ꯑꯩꯈꯣꯏ ꯌꯥꯗꯦꯅ ꯑꯗꯨꯝ ꯊꯤꯡꯉ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛꯁꯨ ꯃꯥꯅ ꯗꯦꯠ 4ꯗ ꯍꯥꯡꯉꯦ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯁꯨꯗꯨ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯗꯕꯒꯤꯗꯃꯛꯇ ꯑꯣꯏꯗ ꯄꯥꯗꯕ ꯎꯠ ꯇꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯡꯆꯠ ꯊꯤꯕ ꯇꯧꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯠꯄ ꯌꯥꯈꯤꯗꯦ ꯑꯗꯨꯅ ꯌꯦꯡꯉꯨ ꯔꯤꯂꯤꯖꯟ ꯑꯇꯣꯞꯄꯗꯤ ꯆꯠꯄ ꯌꯥꯔꯒ ꯃꯩꯇꯩ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇꯁꯨ ꯃꯣꯏꯗ ꯂꯥꯛꯀꯅꯨ ꯏꯝꯐꯥꯜꯗ ꯕꯦꯂꯤꯗ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯂꯩꯔꯤꯕ 35 ꯐꯨꯔꯨꯞꯁꯦ ꯂꯣꯏꯅꯃꯛꯇ ꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏ ꯈꯛꯇꯗ ꯁꯨꯝꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯟꯐꯣꯔꯆꯨꯅꯦꯠꯅꯤ ꯑꯗꯨꯒ ꯁꯦꯟꯇꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯉꯁꯤ ꯃꯁꯥꯃꯛꯁꯨ ꯂꯥꯛꯑꯝꯃꯤꯕꯅꯤ ꯑꯣꯏꯗ ꯄꯥꯗꯕ ꯎꯠ ꯆꯥꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯥꯕꯨ ꯕꯦꯕꯥꯔ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤ ꯀꯪꯂꯥ ꯇꯣꯝꯕꯤꯗꯒꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯒꯣꯕꯔꯅꯔ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯁꯤꯒꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩ ꯆꯠꯄ ꯌꯥꯕꯒꯤ ꯀꯩꯅꯣ ꯄꯤꯗ꯭ꯔꯕ ꯇꯥꯔꯕꯗꯤ ꯑꯦꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯨ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯃꯐꯝ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯀꯅꯥꯒꯨꯝꯕ ꯆꯠꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯐꯨꯔꯨꯞ ꯑꯃꯅ ꯅꯝꯊꯒꯦ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯇꯩꯅ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯕ ꯉꯝꯃꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯁꯨ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯆꯠꯇ ꯇꯥꯕꯗꯤ ꯄꯨꯂꯞ ꯆꯠꯂꯣꯏꯁꯦꯕ ꯃꯣꯏꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯄꯣꯂꯤꯇꯤꯛꯁ ꯒꯦꯝꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯃꯤꯕꯨ ꯁꯨꯝꯅ ꯊꯝꯕꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯂꯥꯟꯅꯤ ꯈꯜꯂꯦ ꯃꯣꯏ ꯃꯁꯥꯅ ꯂꯧꯊꯣꯛꯄ ꯐ꯭री मूवमेंट हाइरोगा मणिपुर शांति है शांति कहाँ का शांति बताओ अमित शाह जी आप बताओ प्राइम मिनिस्टर मोदी जी आप बताओ आपका गेम बहुत हो गया आप ऑन ग्राउंड आकर देख लीजिए बोलने से भी आप 1 घंटा कर लिए आ रहा है मणिपुर इतना समय जल रहा है पर आप कश्मीर को आपने ये सिंदूर ऑपरेशन जो सिंदूर बना करके और पॉलिटिकल पार्टी बैठा करके वही करवा दिया था पर मणिपुर में क्यों